ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯪ 1940ꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯒꯕꯔꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯏꯀꯥꯏꯈꯨꯝꯅ ꯎꯠꯂꯦ꯫ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯂꯝꯀꯣꯏꯕ ꯀꯨꯟ ꯇꯔꯨꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕ ꯁꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯑꯩ ꯑꯦꯂꯤꯖꯥꯕꯦꯠꯅ ꯍꯧꯖꯤꯛ ꯄꯨꯡꯖꯥꯁꯤ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯏꯪ 1940ꯗ ꯕ꯭ꯔꯤꯇꯤꯁꯀ ꯈꯣꯡꯖꯣꯝꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯃꯗꯤ ꯂꯥꯟ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯡꯖꯣꯝ ꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯅ ꯊꯧꯕꯥꯜꯒꯤ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯗ ꯁꯦꯠ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯣꯝ ꯈꯦꯕ ꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯌꯦꯜꯗ ꯂꯩ ꯀꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯟꯇꯤꯟꯖꯦꯟꯠ ꯑꯃꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯁꯦꯂꯨꯠ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯕꯦꯡꯒꯨꯜ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯁ ꯄꯣꯁ ꯈꯣꯡꯗꯨꯅ ꯑꯃꯗꯤ ꯃꯤꯅꯤꯠ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯇꯨꯡꯗ ꯒꯚꯔꯅꯔꯅ ꯂꯨꯆꯤꯡꯗꯨꯅ ꯈꯦꯕ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯤꯇꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯗ ꯇꯔꯄꯟ ꯀꯠꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯪꯀ꯭ꯔꯤꯇꯟ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯔꯨꯞꯃꯍꯜ ꯊꯤꯌꯦꯇꯔꯅ ꯁꯥꯟꯅꯕ ꯈꯣꯡꯖꯣꯝ ꯂꯥꯜ ꯗ꯭ꯔꯥꯃꯥꯁꯨ ꯎꯠꯈꯤ꯫ We must build a future where our rich history is complemented by modern progress, where our youth find pride not only in their past but in the opportunities that the present and future hold. The youth of today are global citizens and Manipur must find its place on the global stage. We must also emphasize the importance of unity and harmony. Our society is diverse, yet our strength lies in our ability to stand together. The sacrifices made at Khongjom were not for any single group or community. They were for the future of all Manipuris. We must work together, embracing our differences while celebrating our shared heritage to build a state that is inclusive and united in purpose. Huyel Lalong Manipur Thangta Cultural Association Irilbungna Khongjom Lan Ningsing Thauram Pangthokrai Imphal Eastki Irilbungda Leiba Association Asigi Sanglenda Pangthokiba Ningsing Thauram Aduda Laikhidraba Athauba Pauna Brajabasi Thangal General Amade Birti Kendra Chitki Mafamda Laikatpaga Loinana Association Asigi Sanaroi Singna Thangi Thanglon Uttuna Ikaikumna Wutki Loinana Laikhidraba Thangtagi Guru Padmasri Guru Mayum Gaurakeshwargi Mitamdasu Laikatki Anglo-Manipur War 1891 ki thauram Descendants of Anglo-Manipur War 1891 amadi Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipur na sinduna Bisnupur District ki Bisnupur da leiba Kiamba Sanglenda ngarang pangthokrai Tauramadu Anglo-Manipur War ki sarukamoina Nongchup Landfamda Thawai na pontha pikraba thaubasingi mafamda Laikatuna amadi minute ani tumina leptuna ikaikhumna wutki Loinana athaubasing adugi Lay Horiba imung manungi miyoisingda Kudol Piduna Ikai Kumna Bodki Tauramaduda Mari Lenana Justice Committee ki Chairman Joy Chandra Konthauzamna Ipa Ipusingna Mikha Pon Gadavagi Saru Nong Matang Orabasu Ningtamna Hingzage Haiba Wakalon Adu Ningsingduna Lainabagi Damak Tauramasi Pangthokpani Manipur Hauzik Thokliba Maite Amadi Koki ki Irangasi Koki Singna Khudum Channaba Honarakpadagi Thokpani Haiki
ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯀꯪꯂꯩ ꯌꯥꯋꯣꯜ ꯀꯟꯅꯂꯨꯞ KYKL ꯂꯤꯡꯈꯠꯈꯤꯕꯒꯤ 38ꯔꯛꯁꯤꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯅ ꯂꯥꯛꯄꯗ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ N Okenna ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯋꯦꯁꯤꯌꯥ ꯂꯝꯗꯝ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝ ꯃꯍꯩꯔꯣꯏꯁꯤꯡ ꯁꯤꯟꯃꯤꯁꯤꯡ ꯂꯧꯃꯤꯁꯤꯡ ꯌꯥꯋꯣꯂꯨꯞꯁꯤꯡ ꯌꯥꯋꯣꯂꯣꯏꯁꯤꯡ CSOꯁꯤꯡ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯕ꯭ꯂꯤꯛ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯤꯗꯤꯌꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯉꯥꯛꯀꯤ ꯁꯪ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀ꯭ꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯡꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇꯁꯨ ꯍꯥꯟꯅꯒꯨꯝ ꯌꯨꯝꯗ ꯆꯪꯕ ꯐꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯁꯥꯒꯠꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯗꯔ ꯀꯌꯥ ꯐꯥꯒꯠꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯅꯥꯛꯇꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCP ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯅꯨꯄꯤ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯗꯥꯡꯕꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯎꯔꯤꯄꯣꯛ ꯔꯤꯝꯁ ꯔꯣꯗꯇ ꯂꯩꯕ ꯇꯣꯡꯕ꯭ꯔꯝ ꯗꯣꯂꯤ ꯗꯦꯕꯤ ꯆꯍꯤ 10 ꯍꯥꯏꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯋꯥꯡꯉꯨ ꯁꯗꯪꯈꯣꯡ ꯑꯦꯔꯤꯌꯥꯗꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KCP PWGꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯆꯦꯔꯥꯄꯨꯔ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯗꯒꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯃꯥꯂꯦꯝꯉꯥꯟꯕ ꯁꯤꯡ ꯑꯦꯂꯤꯌꯁ ꯑꯣꯔꯤꯅꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯊꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KYKLꯒꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯍꯤꯌꯥꯡꯊꯥꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 15 ꯁꯨꯔꯕ ꯂꯥꯏꯁ꯭ꯔꯝ ꯅꯣꯡꯗꯝꯕ ꯁꯤꯡ ꯑꯦꯂꯤꯌꯁ ꯂꯟꯂꯩꯕꯅꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯥꯄꯦꯠꯄꯜꯂꯤ ꯊꯣꯡꯈꯣꯡꯗꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯄ꯭ꯔꯤꯄꯥꯛꯀꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯧꯁꯥꯡꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯆꯍꯤ 92 ꯁꯨꯔꯕ ꯋꯥꯡꯈꯩꯔꯥꯛꯄꯝ ꯅꯟꯗꯤ ꯁꯤꯡꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯕ ꯑꯃꯗꯤ ꯑꯥꯔꯝꯁ ꯗꯤꯂꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨꯒꯤ ꯁꯦꯜꯐ ꯑꯦꯇꯦꯁꯇꯦꯗ ꯀꯣꯄꯤ ꯑꯃꯃꯝ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯦ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯖꯤꯔꯤꯕꯥꯝꯅ ꯈꯪꯍꯜꯂꯛꯂꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯥꯏꯕ ꯑꯃꯗꯤ ꯑꯥꯔꯝꯁ ꯗꯤꯂꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨꯒꯤ ꯀꯣꯄꯤ ꯑꯃꯃꯝ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤल 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯆꯥꯟꯗꯦꯜꯅ ꯈꯪꯍꯜꯂꯛꯂꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯦꯖꯣꯔ ꯈꯨꯜꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯕꯤꯜꯗꯤꯡ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯂꯤꯐ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯊꯦꯡꯈꯥꯡ ꯀꯌꯥꯗꯒꯤ ꯍꯧꯔꯒ ꯄꯥꯎꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯏꯝꯄꯦꯛ TV ꯁꯤꯅꯤꯌꯔ ꯀꯦꯃꯦꯔꯥꯃꯦꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯏꯅꯥꯎꯆꯥ ꯑꯃꯗꯤ ꯏꯝꯄꯦꯛ TVꯒꯤ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯣꯀ꯭ꯔꯝ ꯁꯣꯃꯦꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ MLA ꯃꯁꯥ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯉꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯑꯁꯤ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗ ꯃꯔꯨꯑꯣꯏꯅ ꯑꯍꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯑꯃ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯤꯐ ꯑꯃ ꯊꯝꯕ ꯑꯁꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯧꯅ ꯄꯥꯝꯂꯛꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯝꯖꯨꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯇ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯤꯐ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯃꯤꯗꯤꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯇꯨꯡꯗ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯛꯅꯕ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯖꯔꯛꯄꯅꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯕꯤꯜꯗꯤꯡꯒꯤ ꯂꯤꯐ ꯑꯁꯤꯁꯨ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯗ ꯑꯃꯗꯤ ꯑꯅꯧꯕ ꯑꯣꯐꯤꯁ ꯕꯦꯔꯔꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯈꯨꯗꯣꯜ ꯇꯝꯂꯒꯅꯤ ꯍꯥꯏꯅ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤ ꯂꯤꯞ ꯑꯃ ꯊꯝꯅꯕ ꯑꯩꯅ ꯑꯄꯤꯜ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯁꯤꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯍꯥꯟꯁꯤꯁꯨ ꯑꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯆꯦ ꯑꯃ ꯄꯤꯕꯤꯔꯛꯈꯤ ꯏꯂꯦꯛꯁꯟꯁꯤ ꯂꯣꯏꯔꯒ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯖꯤꯇꯤꯕ ꯔꯤꯄ꯭ꯂꯥꯏꯗꯣ ꯑꯩ ꯂꯥꯎꯊꯣꯛꯑꯒꯦꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯝ
positive reply hai sine ko na su media gi aina mayam ama mateng panjeri se masi afaba Manipur mo porok na bhona bada chakut pu Manipur ma ingna sikna leiba shanti ulen porok bada media na lor ba thodang se na sauna baina maduma ina khodol soidna tawjaragani ko date and time place studio official oina mayam punna khaminaraga ai lauthok charge tang kya de hobo khot pai tu MLA Khongjom Joy Kisana Makhatara Duna State Ama Amadi Leva Amada Leiriba Miyoi Singi Wakalonasi Media na Puri Social Media gi Achoba Iho Amasu Lakli Adubo Social Media da Aranba Pau Pisinduna Miyam da Mipai ba Pokhan Bakaya Lakba Sina Aikoi Yamna Hena Section Ba Madi Mathau Tari Adubo print amadi electronic media da lakliba pau sing asi miyam da piba yare haiba pau khakta oibana hena maru oiri Manipur gumba lamda masida media person singi role yamna chawi seda sida chahi ani helaklaba irang asi gi manungda lamda masida leiriba media person singna lamda masida mahausa gi tangdu leita ba hanjinna ba hona riba sima thagat ngai ni makhata nasu hena chawa thongdang loduna miyam da nungai taba madi mi amaga nungshina dana ba pau phongbi ganu haiki Ngasiki Kongchet Aduda IMC Ward number 2 gi caretaker corporator Khongjom Purnachandra Thangmeban BJP Mandal gi president Mutum Rajendro Susaruk yakhi mi halaga jati ma kannabagi hona matungda mi kallaga jati si kanji sine hes hoi si amba sing se khoi laman khumbagi pyamda khoi loila hai post loile ne ai go ba wakhaloni aduna khoi si humanity gi humanism gi wakhalom da laga khoi si loina yamna mara loiba kangbu tu di madu law enforcing body leiriba army leiri police leiri mayam sin tawjasan public amaga public amge tawraga public sing si people militia on thoraga tohon bai si masi jati si da thodok na chakot por khani si thajade youth sing si da su akhoi appeal tawraga akhoi chakot bolom da laila si ton jalaga ko hena fana baje si dai khanthang lohan janingi Matang Swesida break Malojige break Matung da Jammu and Kashmir gi Pahalgam terrorist attack Matung Union Home Minister Amit Shah na hakteng na chatuna yengsin kibagi pau amadi Manipur amasong malem gi tongan ba ipau sing puduna lakchage impact news meeting taduna view Plastic bottle sing mafam sana loisallasi Iram nalada plastic bottle hundokpa toklasi Akoina plastic bottle sing asibu ningthijana khandoklaba matungda pisak pikna tasanduna thamba asina lam kalande asumna tasanduna thamlaba plastic bottle sing adu akoina recycling facility da yonthokuna paisa othokpa yai plastic bottle sing bu mafum sana loisanba amasung hundokpa habasi akogi tawdaya drabi thodang ama oirasi Akoi punna tungkoina chatpe yaba awonba du poraklasi Mayambo Mukhana Taramnok Chare Bulletin asigi makha taba pau miyam da pizari Jammu and Kashmir gi Pahalgam da terrorist na attack chathabada lamkoiba kuntaruk laikhidraba mato Kashmir Valley da ahenba security na ngak sinbagi thabak chathakrai ngarang chathakiba terrorist attack adu South Kashmir gi Anantnag district ki manung chanba Srinagar daki kilometer 35 rom chatlaga leiba Pahalgam hairiba mafam aduda thokibani ngasi ayu angan bafawada army CRPF amadi Jammu and Kashmir police ki personnel singna mafam aduda thibomba gi thabak chathari thibomba gi thaba adu terror attack chathakiba Pahalgam gi akoibada kilometer 5 fawba hendokna chathari attacker sing adubo khangdok nabagi damak thibomba aduda special forces sniffer dog amadi atai technical intelligence kayasu sizinari loinana highway sing amadi sensitive oiba mafam singda ahenba checkpoint kaya hangdokpaga loinana quick reaction team thamduna lamkoiba lakliba singbu mateng pibagi thabak chathari Jammu and Kashmir lengak nasu lamkoiba lakliba singi damak clock emergency help desk sing Srinagar amadi Anantnag da hangdokrai Nakalamarom terrorist attack adabu leiba asigi Prime Minister yauna tongan pa leiba ki luching ba madi miyoi kaya na pendaba madi nungaitaba phongdoknarakli Amadi terrorist attack nangkraba Pahalgam da Union Home Minister Amit Shah na hagtheng na chatuna yengsin krai
ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯁꯤꯡꯕꯨ ꯐꯥꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯁꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯁ꯭ꯔꯤꯅꯒꯔꯒꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯍꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯍꯧꯔꯕꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯁꯤꯡꯗꯅ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯨꯒ ꯈꯔ ꯁꯣꯛꯄꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯃꯥꯔ ꯑꯕꯗꯨꯜꯂꯥꯅꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯍꯧꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯁꯍꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯕꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯚꯥꯏꯂꯦꯟꯁꯀꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯡꯒꯜ ꯇꯥꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨ ꯀꯣꯂꯤꯖꯟ ꯑꯒꯦꯟꯁ ꯗ꯭ꯔꯒꯁ ꯑꯦꯟड ꯑꯜꯀꯣꯍꯣꯜ ꯑꯦꯟड ꯑꯅꯧꯕ ꯃꯉꯥꯜ VLF ꯄꯥꯡꯒꯜ ꯇꯥꯕꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟ MSRLMꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯑꯃꯁꯨꯡ ꯇꯈꯦꯜꯂꯝꯕꯝ ꯒꯤꯠ ꯆꯟꯗ꯭ꯔ ꯃꯩꯇꯩꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ट्राइबल वेलफेयर स्कीम दार्टी अवजानजातिया ग्राम उत्काश अभियान अमदी PM जन्मान की थबक थौरम सिंह कांगपोपी डिस्ट्रिक्ट करमना पाइखली हाइबगी मतांगदा डिस्ट्रिक्ट असिगी DC महेश चौधरी ने यंगसिनख्रै। डिस्ट्रिक्ट एडमिनिस्ट्रेशन सिंधुना कांगपोपी डिस्ट्रिक्ट की DC कॉन्फ्रेंस हॉल पांगथोखिबा रिव्यू मीटिंग अदुदा ADC सोखोंगाम बाइते चम्फाई SGO लामिनलाल सिमते साइतु गम्फाजोल की SGO पाउटिन सई किपग्यान याउना डिस्ट्रिक्ट अदुगी तोवान तोवानबा मफम की SGO SGC अमदी DLO सिंगना सरुक याखी। प्रधानमंत्री विश्वकर्मा PMV अमदी ऑन बोर्डिंग ऑफ ग्राम प्रधान चेयरमैन सेक्रेटरी की मतांगदा ओरिएंटेशन प्रोग्राम अमा सेनापति डिस्ट्रिक्ट पांगथोखरै। ओरिएंटेशन प्रोग्राम अदु सेनापति डिस्ट्रिक्ट हेडक्वार्टर दंगरांग पांगथोखिबनी। थौरम अदुदा पुरुल सोंगसोंग विलोंग पाउमता अमदी तदुबी याउना ब्लॉक 5 दगी लाकपा ब्लॉक डेवलपमेंट ऑफिसर चेयरमैन अमदी सेक्रेटरी सिंगना सरुक याखी। हौजी सानबगी पाउदा चथरिबा इंडियन प्रीमियर लीग ngasi सनराइजर्स हैदराबाद अमदी मुंबई इंडियंस अनीना लंबा थेंगनगनी। हारिबा मैच असिन मिदांग पुंग 3 मखाई ताबा मतमदा राजीव गांधी इंटरनेशनल स्टेडियम दा सानगनी। लीग असिगी ngarang सानकिबा मैच दा दिल्ली कैपिटल्स माई पाखरै। इखना क्रिकेट स्टेडियम B ग्राउंड दा सानकिबा मैच अदुदा लखनऊ सुपर जायंट्स ना हाना बैटिंग तौदुना पीबा ओवर कुंदा विकेट 3 तुरगा रन 159 लौदुना पांदम थमखी। मदुगी पाखुमदा दिल्ली कैपिटल्स ना ओवर 33 का बॉल 5 दा विकेट 2 तुरगा रन 164 लौदुना लखनऊ सुपर जायंट्स बु विकेट 9 दा माइथीबा पिखी। अरोइबदा बुलेटिन असिगी हेडलाइन्स अमुक हन्ना यामदा थमजरी। कंगलेपा असिगी निंगतंबा ngaknabagidama ing 1974 की खोंगजोम लांदा थवाई कटकिबा थौबसिंगु निंगसिंगदुना खोंगजोम लान निंगसिंग थौरम पांगथोखरै। गवर्नरना लुचिंगदुना इकाई खुमनबु उठ्रै। अमसुंग जम्मू एंड काश्मीर की पहलगामदा टेररिस्टसिंगना अटैक चथबदा लमकोइबा 13 लैखिद्रबा मतुंग यूनियन होम मिनिस्टर अमित शाहना हक्थेंगना चतुना यंगसनख्रै। मतंग स्वाइसदा बुलेटिन असे लोइसिनजरे। मणिपुर अमसुंग मालेमगी तोंगान तोंगानबा मफमसिंगदा थोक्लिबा इपाउसिंगदमा इम्पैक्ट न्यूज मिटिंग तादुन लेबियो। Khongjom War International Dance Day Celebration 2025 Department of Art and Culture Manipur na Sinduna